Bisnupur district ke manung chana Phubala khulgi maningda High Colonel Makhada laiba lokolda laurang suduna laijaba ningthauzam biren bu sakhangdaba singna nongmai na kaplakpadagi asogapan nangkhibagi thodok adugi afafatagi tekchak pumnamak lengak na pugadabani haina All Manipur United Clubs Organization amuko na Fongdorakli amuko na ngasi Thoudokpu cherol amagi matung inna SSB gi bangkardagi panglap laptaba mafam ama oibada natana tampaki mafam su oiriba lawfam aduda thabak subada sakhangdaba singna nongmai kapsinduna hatnaba hotnakhiba adu SSB gi kangbu aduga sakhangdaba khutlai paiba singa achawba lawtunaba ama oigani maram aduna SSB gi duty takhiba sing adugi mathakta chapchana Thizinduna logi oiba chairak pigadabani nongmai kaptakliba Meeoi sing adu faraga matik chaba chairak piba ngamdrabadi security force na nongmai kapani natraga kafanbani haina miyamna lawfam thoi Manipur gi lengak amasung Central Security Force na chathariba thawong asi malem gi miyamda khanghanaba hotnabaga loinana miyam punsinuna chapchana thengnaminasi haina cherol asida Fongdorakli Irang na sokhalaba mafam singda lairiba lawmi sing ngakpi senbigani haiduna thokiba cherol adugi wahan thok lairibra haina Coordinating Committee on Manipur Integrity Kokomi Farmer Wing gi convener AB Alangbam na hanglakli lamfelda laibalup asigi loisang na ngasi pangthokiba pawgi mifam amada wafam asi fongdokladuna AB Alangbam na hai irang asiga loinana nong makangda na thokliba thodok sing asida lawmi sing security force na ngakpi senbigani haibagi cherol thokrabasu ngasi fawa thabak oina matik chana pangthokpa ude lawmi singna nongmai kapsanduna awa ana thokhaliba asi athoba matamda mari leinaba singna lephangadabani lawmi singna law subagi matam pung kaya dagi kaya fawa oigadabano haibadu lawmi singna chamam nariba asi athoba matamda kokhanbiu masida natana ngarang fubala da law suba lawmi ningthauzam biren bu kuki militant singni chingnaba singna nongmai kapsanduna asok apan nanghankiba asida manak na lairiba security force na karigi tumina yengduna lairibano lawmi sing ngaksen bagi mahutta security force singna lawmi singda nakhoigi thawai hingnaba chenkhro haiba wafam Fongdorakpa asina thokliba irang asida security force na kuki militant singda phone na support tawre takpani makhatana sigumba thodok asi thoktana wal lawmi singi oiba Kari Jackson Thorang Lokhat Kadagi Haibadu District Singda Lairiba Mari Lainaba Singna Tuba Matamda Lawmi Miyanga Khananaina Gadabani Haina Su Fongdokhi Puki Singduna Moina Maning Tamna Chingdagi Tampak Kumdaraga Tampakta Tabak Suzariba Tampaki Lumi Singjida Nomaina Kaningba Matamda Kapa Taningba Matamda Tanba Disrupt Ongingba Matamda Tauba Masidaida Central Force na deploy tawi hai taragazu moina athingba karim pidaba kusida free da tharaga laiba aduga tampaki longmi jingjina sugumba awaba je thengnangba sugumba je thoktanaba haidana lairiba district authority jingduna longmi miyam jingbu tanabiyo longmi ge organization jingbu tanabiyo meeting ko biraga punna changjan minraga kari thok toba yagadage haiba posi akoina mamangda haigrabani adu ngasi phawda information laitari ngasi phawda aikoigi mathakta akoi punna thabuk changjanmina ji haibagi information karimta laktari masi athuba matan laaga masi yam thuna changjanmina na ba akoi honaminasi